ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃꯁꯨ ꯒꯤꯐ ꯄꯤꯕꯤꯔꯛꯑꯦꯕ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯁꯅꯥ ꯍꯥꯏꯇꯥꯔꯦ ꯁꯅꯥ ꯈꯧꯖꯥꯎ 3 ꯄꯤꯔꯛꯑꯦ ꯑꯗꯣ ꯀꯩꯅꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯗꯤ ꯁꯤꯂꯥ ꯆꯥꯛ ꯊꯣꯡꯒꯟꯗꯦ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯕꯅꯤꯅ ꯃꯥ ꯈꯪꯉꯝꯃꯣꯏ ꯊꯣꯡꯅꯤꯡꯗꯦ ꯑꯩꯅꯅꯦ ꯐꯃꯨꯡꯗꯅꯦ ꯍꯦꯛꯇ ꯅꯥꯕꯕꯨ ꯐꯖꯅ ꯅꯥꯕ ꯂꯩꯕꯗꯣ ꯑꯗꯨ ꯀꯥꯟꯗꯗꯤ ꯃꯥ ꯃꯁꯥ ꯈꯪꯅ ꯈꯤꯇꯪꯒ ꯅꯥꯕꯁꯤꯗꯤꯀꯣ ꯅꯥ ꯐꯔꯕ꯭ꯔꯥ ꯍꯪꯕꯗꯅꯦ ꯑꯩ ꯑꯗꯨꯝ ꯐꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯐꯔꯦ ꯍꯥꯏꯔꯦ ꯁꯥ ꯃꯔꯣꯏꯁꯤꯃꯗꯤ ꯀꯜꯂꯛꯏꯍꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯁꯥ Manipur is still bleeding. Will you stand by in silence? Enough is enough. Our homes are engulfed in flames. Stop tearing Manipur apart. This is our future. Dividing Manipur is dividing India. Is this our legacy? We refuse to let our identity be rest. On the method, we rise. Unite or perish, the choice is yours. ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯇꯥꯎꯝꯒꯤ ꯌꯨꯝꯗ ꯀꯣꯏꯕ ꯆꯠꯂꯤꯅꯦ ꯑꯗꯣ ꯀꯅꯥꯒꯤ ꯃꯅꯥꯛꯇꯅꯣ ꯑꯩꯗꯣ ꯍꯣꯔꯦꯟ ꯌꯧꯔꯒ ꯍꯥꯏꯔꯛꯑꯒꯦ ꯁꯤꯗꯁꯨ ꯊꯣꯏꯊꯣꯏ ꯂꯩꯔꯦ ꯑꯗꯨꯗꯅ ꯊꯣꯏꯊꯣꯏ ꯃꯃꯥ ꯂꯩꯔꯦ ꯃꯦꯇ꯭ꯔꯣ ꯉꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯎꯇꯝ ꯅꯒꯔ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯨꯝꯊꯔꯛꯑꯦ ꯁꯤꯗꯩꯗ ꯂꯥꯎ ꯆꯪꯉꯁꯤ ꯂꯥꯎ ꯁꯣꯟ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅ ꯒꯨꯒꯜ ꯃꯦꯞ ꯂꯩꯕꯗꯒꯤꯕꯀꯣ ꯂꯝ ꯆꯠꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯤ ꯊꯤꯕꯁꯦ ꯍꯥꯟꯅꯗꯤ ꯍꯪ ꯆꯠꯇꯅꯀꯣ ꯃꯃꯥꯡ ꯊꯥꯏꯅꯕꯕ ꯌꯥꯝ ꯋꯥꯕꯅꯦꯕ ꯃꯐꯝꯁꯦ ꯍꯪ ꯆꯠꯄꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤꯗꯣ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯁꯤꯚꯤꯜ ꯑꯦꯔꯤꯌꯥꯗ ꯂꯥꯛꯄꯁꯦ ꯑꯩꯗꯤ ꯊꯥꯏꯅꯒꯤ ꯃꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯅꯨꯡꯁꯤꯗꯅ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯊꯣꯏꯊꯣꯏ ꯊꯣꯏꯊꯣꯏꯁꯤ ꯃꯥ ꯂꯤꯞꯁꯦ ꯈꯔ ꯍꯩꯅꯗꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯊꯣꯏꯊꯣꯏ ꯁꯣꯟꯗ ꯌꯦꯡꯉꯣ ꯄꯄꯥꯗ ꯌꯦꯡꯉꯣ ꯃꯤꯡꯖꯦꯟꯗ ꯌꯦꯡꯉꯣꯗꯣ ꯁꯤ ꯀꯅꯥ ꯌꯦꯡꯉꯣ ꯍꯥꯏ ꯍꯥꯏ ꯋꯤ ꯃꯥ ꯂꯤꯞꯇ ꯀꯥꯔꯨꯏ ꯍꯥꯏꯗꯣ ꯌꯧꯈ꯭ꯔꯦ ꯃꯣꯏꯁꯦ ꯐꯩ ꯂꯤꯞ ꯂꯩꯕꯁꯦ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏ ꯂꯩꯔꯛꯄꯗ 4th ꯐ꯭ꯂꯣꯔꯁꯦ ꯇꯣ ꯂꯩꯔꯝꯃꯦ ꯁꯦ ꯁꯤꯗꯩꯗ Very good. ꯑꯩ ꯏꯇꯥꯎꯒꯤ ꯀꯩꯅꯣ ꯎꯠꯂꯛꯀꯦ ꯃꯐꯝꯁꯤ ꯌꯥꯝ ꯐꯖꯅ ꯐꯪꯉꯤ ꯁ꯭ꯄꯦꯁꯇꯤ ꯁꯦ ꯑꯩꯈꯣꯏ ꯆꯠꯂꯨ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯑꯇꯩ ꯎꯠꯇ꯭ꯔꯁꯨ ꯀꯤꯆꯟ ꯒꯥꯔꯗꯦꯟ ꯍꯥꯟꯅ ꯎꯠꯇ ꯌꯥꯗꯦꯕꯀꯣ ꯁꯤꯗꯤ ꯄꯔꯤꯖꯥꯠꯇꯨ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯁꯤꯒꯤ ꯂꯩꯁꯦ ꯄꯔꯤꯖꯥꯠ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤꯗꯨꯁꯨ ꯌꯥꯝ ꯍꯧꯋꯦ ꯁꯤꯒꯤ ꯁꯧꯒ꯭ꯔꯤꯁꯦ ꯁꯤꯗ ꯍꯧꯔꯦꯅꯦꯍꯦ ꯑꯩꯒꯤꯁꯨ ꯊꯥꯔꯤꯌꯦ ꯁꯤꯁꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯊꯥꯕꯅꯤ ꯃꯃꯥꯡ ꯊꯥꯗꯤ ꯑꯄꯔꯥꯖꯤꯇꯁꯨ ꯁꯥꯠꯂꯦꯍꯦ ꯈꯥꯃꯦꯟ ꯁꯤꯟꯕꯁꯨ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯋꯦ ꯅꯨꯡꯁꯥ ꯁꯥꯔꯤꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯀꯪꯕꯨ ꯀꯪꯖꯟꯗꯦꯅꯦ ꯑꯩꯒꯤꯅ ꯀꯪꯖꯜꯂꯨ ꯑꯗꯣ ꯀꯪꯗꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯂꯣꯏ ꯀꯪꯈ꯭ꯔꯦ ꯁꯤ ꯃꯊꯛꯁꯨ ꯈꯨꯝꯗꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯦꯟꯗꯦꯝꯁꯤꯁꯨ ꯃꯅꯥꯁꯦ ꯀꯪꯕꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯀꯪꯗꯦ ꯑꯩꯒꯤꯗꯅ ꯍꯦꯜꯂꯦ ꯀꯪꯕ ꯈꯟꯖꯟꯈꯤꯕꯗꯤ ꯈꯤꯇꯪ ꯐꯕꯩ ꯋꯥꯅꯤ ꯍꯥꯟꯅ ꯑꯩꯒꯤꯗꯤ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯒ ꯁꯧꯒ꯭ꯔꯤꯗꯤ ꯐꯔꯦꯍꯦ ꯃꯄꯥꯟ ꯂꯥꯛꯑꯦ ꯁꯤ ꯇꯥꯟꯊꯣꯛꯄ ꯀꯩꯅꯣ ꯇꯧꯔꯒ ꯇꯥꯔꯝꯃꯗ꯭ꯔꯥ ꯀꯩꯅꯣ ꯇꯧ ꯇꯥꯔꯝꯕꯁꯨ ꯌꯥꯔꯦ ꯂꯐꯨꯁꯤ ꯌꯥꯝ ꯐꯩ ꯃꯌꯥꯡꯇꯣꯟ ꯀꯗꯥꯏꯅꯣ ꯑꯣ ꯁꯤꯗ ꯍꯨꯜꯂꯤꯁꯦ ꯑꯩ ꯃꯌꯥꯡꯇꯣꯟꯁꯨ ꯍꯦꯛꯑꯝꯕꯅꯦꯕ ꯑꯗꯨꯒ ꯂꯣꯏ ꯀꯥꯎꯔꯤꯅꯤꯅꯦ ꯆꯠꯂꯝꯗꯥꯏꯗꯨꯗ ꯂꯣꯏ ꯄꯨꯂꯞ ꯊꯅꯝꯃꯒ ꯃꯦꯇ꯭ꯔꯣ ꯌꯧꯔ ꯅꯤꯡꯁꯤꯡꯉꯦ ꯍꯟꯕꯁꯨ ꯐꯔꯛ ꯇꯥꯕ ꯀꯩꯅꯣꯒ ꯃꯔꯣꯏ ꯅꯄꯥꯛꯄꯤꯗꯨ ꯍꯧꯖꯤꯛ ꯌꯥꯔꯛꯇ꯭ꯔꯦꯕꯀꯣ ꯂꯣꯏ ꯁꯤꯖꯜꯂꯛꯇꯅ ꯁꯤ ꯀꯩꯅꯣ ꯈꯔ ꯁꯤꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯣ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯁꯤ ꯀꯔꯤ ꯄꯇꯥ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯎ ꯃꯣꯔꯣꯛ ꯅꯍꯥꯟ ꯎꯠꯂꯛꯈꯤꯕꯗꯣ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯁꯤ ꯀꯩꯅꯣ ꯇꯧꯔ ꯄꯣꯝꯃꯛꯑꯦ ꯏꯇꯥꯎ ꯃꯄꯥꯟ ꯁꯥꯠꯂꯦ ꯄꯥꯅꯤꯗ ꯄꯥꯟꯕꯅꯤ ꯌꯥꯝꯅ ꯄꯥꯟꯕ ꯑꯗꯨ ꯁꯥꯈ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯌꯥꯝ ꯁꯥꯈ꯭ꯔꯒꯗꯤ ꯃꯥ ꯀꯦꯟꯕꯅꯦꯕ ꯌꯥꯝꯅ ꯑꯩꯒꯤꯁꯨ ꯃꯃꯥꯡꯗ ꯄꯥꯜꯂꯝꯃꯦ ꯑꯗꯨꯒ ꯌꯥꯝ ꯁꯥꯔꯀꯥꯟꯗ ꯄꯥꯟ ꯉꯝꯈꯤꯗꯦꯕ ꯇꯨꯅꯤꯡꯈꯣꯛꯇꯤ ꯐꯔꯦ ꯇꯨꯅꯤꯡꯈꯣꯛꯇꯤ ꯌꯥꯝ ꯐꯔꯤ
ꯁꯥ ꯃꯔꯣꯏꯒꯁꯤ ꯏꯇꯥꯎ ꯅꯪꯒꯤꯁꯤꯅ ꯁꯥꯏ ꯍꯥꯏꯔꯒ ꯅꯪꯒꯤꯁꯤꯗꯅ ꯍꯦꯟꯅ ꯐꯖꯅ ꯂꯩꯌꯦ ꯑꯩꯒꯤꯗꯅ ꯂꯣꯏ ꯀꯪꯉꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯇꯤꯜꯍꯧꯒꯁꯤ ꯃꯔꯨ ꯈꯨꯀꯥꯁꯦ ꯑꯃꯨꯛ ꯁꯤꯗꯅ ꯍꯦꯟꯅ ꯐ ꯂꯩꯔꯝꯃꯦ ꯑꯩ ꯁꯣꯟꯗ ꯑꯣꯏꯅ ꯂꯥꯛꯑꯗ꯭ꯔꯥ ꯈꯪꯗꯦ ꯌꯦꯟꯗꯦꯝꯒꯁꯤ ꯑꯃꯨꯛ ꯑꯩꯒꯤꯗꯅ ꯂꯣꯏ ꯀꯪꯁꯤꯜꯂꯦꯕ ꯁꯤ ꯁꯥ ꯃꯔꯣꯏ ꯅꯠꯇ꯭ꯔꯣ ꯁꯤ ꯂꯦꯇ꯭ꯌꯨꯁꯁꯦ ꯀꯩꯅꯣ ꯃꯊꯟ ꯍꯧꯒꯠꯂꯛꯏꯅꯦ ꯑꯃꯨꯛ ꯑꯗꯨꯅꯦ ꯄꯥꯝꯕꯤꯗꯣ ꯇꯛꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯑꯇꯩ ꯂꯩ ꯀꯩꯅꯣꯁꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯑꯩꯒꯤꯗꯅ ꯂꯣꯏ ꯀꯪꯁꯤꯜꯂꯒ ꯅꯨꯡꯁꯥꯗ ꯁꯤꯌꯦꯕ ꯍꯟꯗꯛ ꯍꯧꯖꯤꯛ ꯁꯟꯊꯤ ꯍꯥꯞꯄꯗꯤ ꯐꯔꯅꯤ ꯇꯥꯎ ꯑꯩ ꯁꯟꯊꯤ ꯌꯥꯝ ꯂꯩꯁꯦ ꯁꯟꯊꯤ ꯍꯥꯞꯆꯤꯜꯂꯣ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯅꯥꯀꯨꯞꯄꯤꯀꯣ ꯅꯥꯀꯨꯞꯄꯤꯁꯦ ꯐꯩ ꯍꯥꯏꯗꯤ ꯄꯥꯝꯕꯤꯁꯦ ꯌꯥꯝꯅ ꯋꯥꯡꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯄꯥꯡꯒꯜ ꯀꯟꯅ ꯍꯧꯋꯦ ꯌꯦꯡꯕꯗ ꯈꯪꯉꯦ ꯁꯥ ꯃꯔꯣꯏꯁꯤꯃꯗꯤ ꯀꯜꯂꯛꯏꯍꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯁꯥꯔꯤꯕ ꯈꯨꯠꯁꯥꯁꯤꯗ ꯌꯥꯝ ꯅꯥꯟꯅ ꯀꯩꯅꯣ ꯇꯧ ꯂꯩꯕꯁꯤꯗ ꯑꯩꯒꯤꯗꯗꯤ ꯁꯨꯃꯥꯏꯅ ꯂꯩ ꯉꯝꯗ꯭ꯔꯦꯕ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯦꯕ ꯅꯨꯡꯁꯥꯗꯨꯗ ꯁꯤ ꯀꯩꯅꯣꯁꯨ ꯄꯨꯗꯤꯅꯥꯁꯨ ꯂꯩꯔꯦ ꯁꯤ ꯂꯣꯏ ꯆꯥꯊꯣꯛꯑꯃꯤꯅ ꯑꯇꯩ ꯀꯩꯅꯣ ꯁꯤꯁꯨ ꯅꯪꯒꯤꯁꯤꯗ ꯑꯩꯅ ꯁꯤꯒꯤꯁꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯦ ꯁꯤ ꯁꯤꯖꯜꯂꯛꯑꯅꯤꯕ ꯁꯤꯗ ꯁꯥꯕ ꯉꯝꯗꯕꯅꯤ ꯁꯤꯁꯤꯒꯤ ꯅꯠꯇꯅ ꯁꯤ ꯃꯆꯨ ꯉꯥꯡꯁꯤꯜꯂꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯁꯝꯃꯔ ꯌꯧꯔꯛꯑꯗꯤ ꯍꯧꯕ ꯉꯝꯗꯕꯅꯦꯕ ꯁꯤꯁꯤꯅ ꯉꯥꯛ ꯍꯥꯠꯄꯩ ꯋꯥ ꯅꯠꯇꯦꯕ ꯁꯤꯁꯦ ꯃꯥ ꯃꯊꯛꯀꯤꯁꯤꯗꯤ ꯁꯤꯗꯕꯤꯗꯅꯦ ꯃꯔꯥꯁꯦ ꯍꯥꯟꯅ ꯄꯠꯁꯜꯂꯛꯀꯅꯦꯕ ꯃꯅꯨꯡꯗ ꯃꯔꯥꯁꯦ ꯂꯣꯏ ꯄꯠꯂ ꯂꯩꯔꯛꯀꯅꯦꯕ ꯑꯗꯣ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯆꯍꯤ ꯑꯅꯤꯔꯛ ꯁꯨꯔꯦꯕ ꯇꯥꯝ ꯑꯩꯅ ꯑꯗꯨꯝ ꯅꯄꯥꯛꯄꯤ ꯇꯧꯔꯛꯏꯁꯦ ꯑꯗꯨꯒ ꯄꯨꯗꯤꯅꯥꯒꯁꯦ ꯁꯥꯔꯤ ꯈꯨꯠꯁꯥꯁꯤꯒ ꯁꯪꯇꯔꯤꯛ ꯁꯪꯉ ꯍꯧꯋꯦ ꯑꯩꯒꯤꯗꯅ ꯃꯅꯥ ꯂꯣꯏ ꯀꯪꯁꯤꯜꯂꯦ ꯁꯤꯗꯒꯤ ꯁꯟꯊꯤ ꯑꯐꯕ ꯈꯔ ꯂꯧꯈ꯭ꯔꯒꯦ ꯚ꯭ꯌꯨꯁꯦ ꯎꯠꯂꯛꯀꯦ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯁꯤꯚꯤꯜ ꯑꯦꯔꯤꯌꯥꯗ ꯍꯥꯏꯗꯤ ꯗꯦꯜꯂꯤ ꯑꯁꯦꯡꯕꯩꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯃꯥꯜꯂꯦꯕ ꯎ ꯋꯥꯒ ꯀꯌꯥ ꯎꯗꯕꯁꯦ ꯗꯦꯜꯂꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯣ ꯉꯁꯤ ꯀꯩ ꯀꯩ ꯃꯊꯦꯜꯅꯣꯗꯣ ꯎꯠꯂꯛꯀꯦ ꯁꯤꯗꯅ ꯏꯔꯣꯝꯕꯒꯤ ꯃꯥꯜꯂꯦ ꯁꯤꯁꯤꯅ ꯁꯣꯏꯖꯤꯟ ꯂꯩꯔꯦ ꯁꯤꯗꯅ ꯌꯦꯟ ꯂꯩꯔꯦ ꯁꯤꯗꯤ ꯑꯔꯣꯏꯕꯤ ꯇꯥꯔꯦ ꯍꯦ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯈꯛꯇ ꯉꯥꯏꯔꯦ ꯁꯣꯝꯗꯅ ꯉꯥ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯌꯦꯟꯁꯤꯗꯤ ꯁꯤꯂꯥ ꯈꯛꯀꯤ ꯑꯌꯥꯝꯕ ꯏꯁꯄꯤꯁꯦꯜ ꯈꯜꯂꯒ ꯁꯤꯂꯥ ꯈꯛꯇꯪꯒꯤ ꯊꯣꯡꯕꯤꯕꯅꯤ ꯌꯦꯟꯁꯤ ꯑꯗꯨꯒ ꯁꯤ ꯏꯔꯣꯝꯕꯁꯤꯅ ꯃꯌꯥꯝꯒꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯔꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯆꯥꯔꯤꯗꯨꯕꯣ ꯆꯤꯛꯀꯟꯅꯦ ꯃꯥ ꯃꯍꯤ ꯆꯥꯕꯗꯨꯗ ꯑꯣꯏꯔꯝꯒꯅꯤ ꯃꯥ ꯍꯥꯏꯗꯣ ꯆꯥꯗ꯭ꯔꯁꯨ ꯃꯤ ꯑꯎꯕ ꯎꯔꯒ ꯅꯪꯅ ꯁꯥꯕꯤꯔꯤꯔꯕ ꯃꯆꯦꯅ ꯃꯍꯤ ꯇꯣꯠꯂ ꯇꯣꯠꯂ ꯆꯥꯕꯁꯤꯗ ꯃꯥ ꯑꯁꯤ ꯎꯕꯗ ꯃꯥꯅ ꯁꯥꯏ ꯍꯥꯏꯔꯤꯅꯦ ꯌꯦꯡꯉꯣ ꯑꯅꯤꯁꯦ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯦꯁꯦ ꯃꯊꯦꯜ ꯑꯩꯈꯣꯏ ꯉꯁꯤ ꯃꯊꯦꯜꯁꯦ ꯌꯦꯡꯉꯣ ꯃꯊꯦꯜꯁꯦ ꯁꯤ ꯎꯠꯂꯛꯀꯦꯁꯦ ꯃꯩꯅꯤ ꯁꯤꯗꯤ ꯐꯖꯔꯦ ꯃꯁꯛꯁꯦ ꯑꯗꯨꯒ ꯁꯤꯗꯅ ꯁꯣꯏꯖꯤꯟ ꯏꯔꯣꯟꯕꯀꯣ ꯉꯥꯁꯦ ꯃꯁꯛ ꯌꯥꯝ ꯐꯩ ꯍꯥꯏꯗꯤ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯕꯗꯣ ꯁꯤꯗꯅ ꯁꯦꯂꯥꯠ ꯂꯩꯔꯦ ꯇꯟ ꯂꯩꯔꯦ ꯀꯩꯅꯣꯒꯤꯅꯦ ꯁꯤꯂꯥꯒꯤꯁꯦ ꯉꯁꯤꯗꯤ ꯃꯥ ꯌꯦꯟꯁꯦ ꯆꯥꯗ꯭ꯔꯕꯅꯤꯅ ꯁꯦꯂꯥꯠꯁꯤꯒ ꯇꯟꯁꯤꯒ ꯄꯤꯖꯔꯒꯦꯅ ꯇꯧꯋꯦꯕ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯨꯗꯕ ꯍꯧꯒꯗꯧꯔꯦ ꯑꯗꯣ ꯐꯖꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯍꯥꯏꯖꯔꯛꯑꯒꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯂꯩꯔꯦ ꯑꯩꯈꯣꯏ ꯌꯨꯝꯕꯨ ꯍꯣꯁꯅꯦꯁꯦ ꯏꯇꯥꯎ ꯉꯁꯤꯗꯤ ꯏꯇꯥꯎꯁꯦ ꯋꯥꯔꯝꯃꯅꯤ ꯃꯌꯥꯝꯁꯦ ꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤꯂꯥ ꯆꯥꯛ ꯊꯣꯡꯍꯟꯗꯦ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯕꯅꯤꯅ ꯃꯥ ꯈꯪꯉꯝꯃꯣꯏ ꯆꯥꯛꯀꯨꯝꯕ ꯀꯥꯎꯔꯦ ꯑꯁ ꯁꯨꯡꯊꯣꯡ ꯊꯣꯡꯅꯤꯡꯗꯦ ꯑꯩꯅꯅꯦ ꯐꯃꯨꯡꯗꯅꯦ ꯍꯦꯛꯇ ꯅꯥꯕꯕꯨ ꯐꯖꯅ ꯅꯥꯕ ꯂꯩꯕꯗꯣ ꯑꯗꯨ ꯀꯥꯟꯗꯗꯤ ꯃꯥ ꯃꯁꯥ ꯈꯪꯅ ꯈꯤꯇꯪꯒ ꯅꯥꯕꯁꯤꯗꯤꯀꯣ ꯅꯥ ꯐꯔꯕ꯭ꯔꯥ ꯍꯪꯕꯗꯅꯦ ꯑꯩ ꯑꯗꯨꯝ ꯐꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯐꯔꯦ ꯍꯥꯏꯔꯦ ꯑꯩ ꯅꯨꯄꯤ ꯂꯣꯏ ꯍꯣꯠꯅ ꯂꯩ ꯑꯩꯗꯣ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯇꯜꯂꯦ ꯆꯥꯛ ꯊꯣꯡꯕꯁꯦ ꯊꯣꯡꯃꯟꯗ꯭ꯔꯗꯤ ꯇꯟꯗꯗꯤ आइए अच्छा यूट्यूब ब्लॉगिंग चल रहा है हाँ जी कहीं लारोद्रो आगे हाँ आ जाओ अभी ग्रुप पूरा हो गया अभी शुरू कर देते हैं अखोई होगी होरगे मयाम अखोई सिदा अनोबा मरुपम यावरे अदुना मयाम फजना चाथरब मतुंगा महावजे हाइदरगे
Oh, masih na manau ni pergi masih je pergi buat ngang ni pak tu cuma nak han ni na manau ni pergi chapel ke tung biri jor pak mana ni chapel mah tung biri ayam kayak nonton betul nungsi betul mana kira kalau betul mayam ay kay nom tu ucar ke ngarang ay itaw biru na ay damakta yam na special gift am pire ko ngarang je itaw na chak chara ama chamina je na ma gide unabju akhoi ge hana thaina leminar maga kuina matam de unarudraga handak amuk thengna bajida ay gide chak chara am chaji la ona adumaina yam nungsina korokwa aduda chak chara am chamina ru re itaw gide chalaga aduga chak tu khak natabedana yam maru bo podam ju gift pibire bai gi damakta yamna sana haitare sana khawjaw hum pire adu kai noi ucherake ai gi di maman yam yam ko poche akhoi gi di haitare adi ai gi tu silaji kitang nuai te ko mane madi wa haibidane aina adu tawi akhoi ni khak lemina basidane aina adu tawi mana dum tawe mana tawo potudi mana dum khangdau le kido ai gi pirak nate akhoi ni pirak pune sidadi nangi pire haje akhoi gi sina phajaye santhi gi ju san kan tu mayam tin te chu sana matum se sana langdra sana dong na ma chu tu ngarang itaw pibire ini ai special oina ha kang bo male kang kan to adu si jana mana pibire jana ai gi hogji chu diu lo ado aigi hogjik poche handaki oina kaino ado aigi hogjik lairi ba poching ge handaki oina ai composition da haptri je ko po thaba hor ko degi laibak tu khakta ne ba te kem haptri ba ado di taw na pira pujina pura marol amdi hapo ko na dra na dikhalle ado yam nungai re taw kaino da ju ab ta la kan video na mila kan anta chai ho ado handaki marol jimadi konaradra na khale ado yam nungai re itaw ai ge hana dagi haptana lebje handaki kaimta haptana lebje simana best are adu duna hogik itaw na pirakpa bora macha ahum je si loina ma hapchala dawni aina adu go poche am tang phanglo ka phara lage adu ga mayam chamina na ko adu di mayam si hapagi amu kaino tawjige thabang ak tawjige mar makta video sun namjarake पोचे थारबनिना मखोंग सोमबसु दरकार ओय रुबिना मखोंग सोमी po thari ma kong som da ka oina ba ओइना माने mi di gang dia khoi di oy na ku pi gi nungai ba na ngarang khak len gi ba jarang sa sam ka ta ko lo je wakan je si hapa de poche khangpha phado male sum hoi tei mamang de ju dum akhoi compost ka dum hapi ko mana ma sing di sem do adu orga ju sum wakan je khoi yum de di sum santhi ga hapa ga tharak do adu dana wakan je am nuai ba haitare bai te simang na te si hapa ga loi farakani kai no ta we te jalo phagala kani ji di kasu khangpote adu ta ju wakan de am nuai bam phaw do ai si hapaga baka ingkhal ka do male poching je na koi tawn ngarang si gift pirak pu da yam nungai bam phawe ba wakhanda ai atai ka no taw da jo yamna pamjaba pot ama pirak bo oibo do hai yamna unexpected hai tare ne ko do yeng darage mayam si amu hapaga koi gi tawn pibirak pa gift sina mahi yan bo irage mayam gi pot mayam pharaga ko mayam go chamina na ba silajo sonda thabuk yam kali thoi ju ma yam kanna sanari kai sanari no thoi nangi debo tomato palam bro ngarang gi dro ha adana thabuk se khoi mathang angam ba aina sona khara silana sona khara tawga loisana na ba tawge tu ngarang akhoi gi itauna gifam ju pire si champra akhoi gi yum gi champra do sidaida phangba champra do na taba aduga sijna ajwan pambi je idi hana ung to udri ko
ꯑꯗꯣ ꯏꯇꯥꯎꯒꯤꯗ ꯍꯧꯔꯝꯃꯦ ꯏꯇꯥꯎꯅ ꯑꯁ ꯃꯁꯤ ꯕꯣꯔꯥ ꯆꯥꯕꯁꯨ ꯍꯧꯕꯅꯦ ꯀꯥꯟꯅꯕꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯍꯛꯆꯥꯡꯁꯨ ꯐꯕꯅ ꯁꯤ ꯄꯤꯔꯛꯑꯦ ꯃꯁꯥ ꯑꯃ ꯊꯦꯛꯑꯒ ꯄꯤꯔꯛꯑꯦ ꯁꯤꯁꯨ ꯊꯥꯖꯤꯜꯂꯒꯦ ꯁꯤ ꯑꯩ ꯑꯍꯥꯟꯕ ꯎꯕꯅꯦ ꯑꯩꯖꯋꯥꯟꯁꯦ ꯁꯤ ꯆꯝꯄ꯭ꯔꯥꯁꯦ ꯌꯨꯝꯒꯤ ꯆꯝꯄ꯭ꯔꯥꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯅꯥꯒꯁꯦ ꯊꯠꯂꯒ ꯌꯦꯡꯕꯗꯀꯣ ꯃꯥꯅꯦ ꯑꯆꯧꯕꯗꯣ ꯌꯨꯝꯒꯤ ꯆꯝꯄ꯭ꯔꯥ ꯑꯆꯧꯕꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯗꯅ ꯑꯃꯨꯛ ꯃꯆꯥ 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 ꯌꯣꯜꯂꯤꯗꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯣꯠ ꯀꯩꯅꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤꯒꯦ ꯁꯟꯊꯤ ꯂꯩꯈꯣꯞ ꯑꯝꯇ ꯍꯥꯞꯈꯤꯒꯦꯀꯣ ꯃꯌꯥꯝ ꯈꯨꯂꯥꯡꯒꯥꯡ ꯀꯧꯔꯁꯤꯀꯣ ꯄꯣꯠ ꯌꯥꯝ ꯐꯔꯁꯤꯀꯣ ꯁꯤ ꯍꯥꯞꯄꯤꯕꯗꯒꯤ ꯍꯥꯏ ꯎꯃꯣꯔꯣꯛꯁꯦ ꯆꯥꯁꯨ ꯆꯥꯗꯕ ꯑꯩꯈꯣꯏꯅ ꯆꯥꯗꯕ ꯎꯃꯣꯔꯣꯛꯁꯦ ꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯈꯨꯂꯥꯡꯈꯥ ꯀꯧꯔꯤꯁꯦ ꯎꯃꯣꯔꯣꯛꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯖꯅꯗꯤ ꯍꯣꯠꯅꯕꯅꯦ ꯑꯗꯨ ꯃꯥꯁꯦ ꯏꯆꯥ ꯆꯥꯟꯅꯗꯕ꯭ꯔꯥ ꯁ꯭ꯋꯥꯏꯗ ꯃꯌꯥꯝ ꯈꯨꯂꯥꯡꯒꯥꯡ ꯀꯧꯔꯁꯤ ꯑꯩꯒꯤ ꯁꯤꯗ ꯐꯕ ꯍꯥꯏꯁꯦ ꯃꯌꯥꯝ ꯆꯥꯃꯤꯟꯅꯗꯣꯏꯅꯦ ꯑꯩꯗꯤ ꯀꯩꯁꯨ ꯎꯃꯣꯔꯣꯛ ꯆꯥꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯐꯖꯅ ꯄꯥꯟꯕꯗꯣ ꯌꯥꯝ ꯀꯜꯂꯛꯆꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯃꯇꯨꯝ ꯃꯇꯨꯝ ꯎꯃꯣꯔꯣꯛ ꯄꯥꯟꯕꯒꯤ ꯐꯖꯕꯗꯣ ꯑꯗꯨꯁꯨ ꯌꯨꯝꯗ ꯅꯠꯇꯕ ꯁꯤꯗꯩꯗ ꯗꯦꯜꯂꯤꯗ ꯃꯄꯥꯟꯗ ꯁꯥꯈ꯭ꯔꯕ ꯑꯩꯈꯣꯏꯒ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯈꯦꯠꯅꯕ ꯖꯒꯥꯁꯤꯗꯒ ꯃꯇꯨꯝ ꯃꯇꯨꯝ ꯄꯥꯜꯂꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯌꯦꯡꯕ ꯑꯗꯨꯗꯨꯒꯤꯗꯨꯅꯤ ꯋꯥꯅꯤꯗ ꯍꯥꯞꯄꯦ ꯁꯟꯊꯤ ꯍꯥꯞꯄꯦ ꯁꯟꯊꯤ ꯍꯥꯞꯄꯁꯦ ꯑꯗꯨ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯤꯗ ꯍꯥꯞꯄꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯄꯣꯠ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯍꯥꯞꯄ ꯂꯣꯏꯔꯦ ꯂꯣꯏꯅꯃꯛ ꯍꯥꯞꯄꯦ ꯄꯣꯠꯁꯦ ꯈꯪꯐ ꯐꯔꯛꯀꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯁꯟꯊꯤ ꯍꯥꯞꯅꯔꯛꯄꯅꯤꯅ ꯆꯤꯟꯖꯥꯡ ꯅꯥꯄꯤꯗ ꯌꯦꯟꯗꯦꯝꯒꯤ ꯒ꯭ꯔꯨꯞ ꯍꯥꯞꯄ ꯂꯣꯏꯔꯦ ꯑꯗꯒꯤ ꯃꯣꯔꯣꯛꯀꯤ ꯃꯔꯣꯏꯒꯤ ꯁꯧꯒ꯭ꯔꯤꯒꯤ ꯃꯔꯣꯏ ꯃꯄꯥꯡ ꯃꯌꯥꯝꯒꯤ ꯂꯣꯏ ꯍꯥꯞꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯒ꯭ꯔꯨꯞꯁꯤꯗ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯐꯥꯎ ꯍꯥꯞꯄꯝꯈꯤꯔꯣꯏꯀꯣ ꯑꯩꯈꯣꯏ ꯁꯤ ꯁꯟꯊꯤꯁꯦ ꯑꯝꯇ ꯍꯥꯞꯇ꯭ꯔꯤ ꯄꯣꯠꯀꯁꯦ ꯈꯪꯕ ꯐꯔꯛꯇꯧ ꯃꯥꯜꯂꯦ ꯂꯦꯁꯤꯌꯥ ꯑꯩ ꯏꯁꯥꯒꯁꯦ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ ꯃꯣꯏ ꯉꯔꯥꯡ ꯃꯣꯏ ꯆꯤꯆꯦ ꯍꯣꯏꯗ ꯆꯥꯛ ꯆꯥꯕ ꯆꯠꯂꯨꯕꯒꯤ ꯆꯤꯆꯦꯅ ꯃꯥꯒꯤ ꯄꯦꯟꯁꯤꯜꯒ ꯀꯩꯅꯣꯒ ꯄꯤꯔꯛꯑꯦ ꯀꯂꯔꯒ ꯆꯦꯆꯦꯗ ꯍꯥꯏ ꯂꯩꯔꯦ ꯑꯗ ꯆꯤꯆꯦ ꯍꯣꯏꯗ ꯆꯠꯁꯤ ꯇꯨꯝ ꯍꯧꯒꯠꯂꯒ ꯉꯔꯥꯡꯁꯨ ꯇꯨꯝ ꯍꯧꯒꯠꯂꯒ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯉꯁꯤꯁꯨ ꯆꯠꯁꯦꯌꯦ ꯇꯨꯝ ꯍꯧꯒꯠꯂꯒ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯌꯦ ꯆꯤꯆꯦꯗꯨ ꯅꯨꯡꯁꯤꯌꯦ ꯃꯥ ꯍꯥꯏꯕ ꯆꯦꯆꯦ ꯅꯨꯡꯁꯤꯕ꯭ꯔꯣ 나막 지키죠? 오늘 세세. ꯆꯠꯇꯣꯏꯅꯤ 짝 열어가 세세. 고. ꯆꯥꯛ ꯂꯣꯏꯔꯒ 네네네 자도.